ꯀꯪꯂꯩꯄꯥꯛ ꯈꯨꯠꯁꯦꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯟꯕꯤ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯣꯏꯅꯥꯝ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯋꯥꯌꯦꯜ ꯆꯨꯞꯂꯤ ꯆꯦꯠꯄ, ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯕ ꯅꯣꯡꯁꯥꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯄꯥꯔꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯣꯝ ꯑꯍꯨꯝꯗꯤ ꯐꯪꯖꯔꯝꯃꯤ꯫ ꯃꯃꯣꯝ ꯑꯍꯨꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯪꯈꯣꯟꯅ ꯐꯖꯔꯝꯃꯤ, ꯏꯪꯇꯞꯄꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯣꯝ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯗꯤ ꯃꯁꯦꯝ ꯑꯅꯤꯗꯒꯤ ꯊꯣꯏꯗꯣꯛꯄ ꯒꯨꯟ ꯀꯌꯥ ꯑꯃ ꯆꯦꯜꯂꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯁꯦꯝ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯖꯕꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯁꯨ ꯊꯋꯥꯏ ꯂꯨꯞꯆꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯑꯁꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯥꯏꯔꯦꯟꯕꯤꯅꯤ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯃꯆꯥ ꯑꯇꯣꯟꯕꯤ ꯌꯥꯏꯁꯅꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯁꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯃꯤꯅꯨꯡꯁꯤꯇꯅ ꯊꯜꯂꯤ, ꯌꯦꯛꯅꯕꯕꯨꯁꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯀꯜꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯀꯅꯥꯅꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯍꯣꯠꯅꯔꯤ? ꯑꯩꯍꯥꯛꯀꯤ ꯈꯨꯕꯝ ꯑꯁꯦ ꯏꯆꯥ ꯌꯥꯏꯁꯅꯥꯗ ꯁꯤꯟꯅꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜ ꯑꯁꯤ ꯌꯥꯏꯁꯅꯥꯅꯁꯨ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯏꯄꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯣꯏ, ꯏꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯊꯕꯛ ꯁꯤꯟꯊꯥ ꯑꯃꯠꯇꯁꯨ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯄꯥꯅ ꯑꯩꯍꯥꯛꯀꯤ ꯈꯨꯕꯝ ꯑꯁꯦ ꯏꯆꯥ ꯑꯇꯣꯝꯕꯤ ꯌꯥꯏꯁꯅꯥꯗ ꯁꯤꯟꯅꯔꯒꯦ ꯅꯤꯡꯂꯦ꯫ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯨ ꯋꯥꯠꯇꯕ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯒꯦ ꯂꯦꯞꯂꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯏꯄꯥꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯇꯧꯗꯅ ꯍꯥꯏꯌꯣ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯃꯪꯂꯥꯟ ꯁꯥꯒꯠꯆꯔꯝꯕ ꯌꯥꯏꯁꯅꯥꯒꯤ ꯃꯆꯦ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎ ꯑꯇꯣꯟꯕꯤꯒꯤꯗꯃꯛ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯃꯄꯥꯕꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯛꯄꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯅꯆꯥ ꯑꯩꯍꯥꯛꯀꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠꯇ ꯏꯆꯦ ꯃꯅꯤꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯟꯗꯣ ꯍꯥꯞꯄꯤꯌꯨꯗꯣ꯫ ꯏꯄꯥꯒꯤ ꯑꯇꯣꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕꯗꯤ? ꯏꯄꯥꯕꯨ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯍꯧꯍꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕ, ꯅꯍꯥꯛꯅ ꯅꯤꯡꯂꯤꯕꯗꯣ ꯏꯄꯥ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯦꯒ ꯈꯟꯒꯅꯨꯀꯣ, ꯑꯗꯨꯒ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯊꯪꯕꯨ ꯊꯧꯑꯣꯏꯗꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯁꯛꯈꯪꯗꯕ, ꯃꯀꯣꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯣꯏ ꯌꯦꯠꯄ, ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯪꯅꯕ ꯊꯧꯗꯥꯕꯤꯔꯝꯃꯤ꯫ ꯅꯆꯥ ꯑꯩꯍꯥꯛꯅ ꯏꯁꯛ ꯑꯗꯣ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤ ꯑꯣꯏꯒꯅꯤ ꯈꯟꯖꯩꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯅꯆꯥ ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕꯗꯣ ꯉꯝꯖꯔꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯇꯣꯟꯕꯤ, ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯍꯤꯛꯇꯣꯛꯄ ꯐꯩ ꯈꯪꯒꯅꯤꯗꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯅꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯅꯨꯡꯁꯥꯕ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯅꯥꯐꯤ ꯑꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯀꯞꯂꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤꯅ ꯀꯞꯄꯗꯨ ꯃꯆꯦꯝ ꯑꯅꯤꯗꯨꯅꯗꯤ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯥꯎꯕꯨ ꯇꯞꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯆꯦꯝ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯒꯤ ꯌꯥꯏꯁꯅꯥ, ꯇꯣꯛꯂꯨꯁꯦ, ꯀꯞꯂꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯊꯪꯕꯨ ꯍꯤꯛꯇꯣꯛꯂꯤꯕꯕꯣ? ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯏꯆꯦꯝꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ, ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨꯒ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯂꯦꯟꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯌꯥꯝꯅ ꯈꯦꯠꯅꯔꯛꯀꯅꯤ꯫ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯧꯀꯣ." ꯃꯆꯦꯝ ꯌꯥꯏꯃꯁꯨ ꯃꯍꯥꯛꯄꯨ ꯊꯦꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦꯝꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯌꯥꯏꯁꯅꯥ꯫ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯊꯈꯣ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯅꯍꯥꯛꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯏꯄꯥ ꯏꯕꯨꯡꯉꯣꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯣꯡꯗꯕꯅꯤ, ꯅꯤꯡꯈꯤꯕꯗ ꯑꯣꯟꯗꯕꯅꯤ꯫ ꯅꯍꯥꯛ ꯍꯔꯥꯎꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯊꯪ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯂꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯁꯥꯎ ꯈꯝꯕꯤ ꯃꯩ ꯍꯧꯔꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯃꯆꯥ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯈꯤꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯛꯀꯅꯤ꯫ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ, ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯗꯨꯅ ꯄꯟꯊꯧ ꯌꯥꯊꯪ ꯑꯁꯦ ꯉꯥꯛꯎꯀꯣ ꯅꯍꯥꯛ." ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯃꯆꯦꯝ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯃꯥꯏꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯒ ꯂꯩꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯅꯨꯡꯁꯥꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯉꯝ ꯃꯊꯧ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯅꯨꯡꯁꯥꯕꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜ ꯁꯅꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯌꯦꯡꯉꯣꯏ, ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜ ꯁꯅꯥꯒ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨ ꯌꯥꯅꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯏꯄꯥꯒꯤ ꯃꯥꯏ ꯈꯨꯍꯟꯒꯅꯨꯀꯣ." ꯌꯥꯏꯁꯅꯥ ꯀꯞꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛ ꯃꯗꯨ ꯄꯥꯝꯖꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯦ ꯃꯁꯤꯗ ꯆꯠꯄꯗ ꯑꯌꯥꯕ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ." "ꯏꯌꯥ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯕ ꯁꯥꯏ꯫ ꯍꯣꯏ, ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯦ ꯍꯤꯛꯇꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯥꯕ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯔꯒ ꯂꯦꯞꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯔꯥꯡꯅꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯏꯁꯅꯥ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯨꯡꯁꯥꯕꯗꯤ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏ ꯈꯔꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯌꯥ, ꯂꯥꯛꯆꯩꯗ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯂꯝꯀꯦꯠꯄꯤꯗꯣ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯪꯕꯒ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯄꯥꯕꯨꯡ ꯑꯩꯍꯥꯛꯀꯤ ꯃꯥꯏꯁꯨ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯈꯪꯒꯅꯤꯗꯣ ꯃꯍꯥꯛ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ." ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯂꯥꯟꯃꯤ ꯀꯌꯥ ꯆꯥꯏꯊꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯕꯨ ꯐꯪꯅꯕ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯊꯤꯗꯨꯅꯁꯨ ꯌꯥꯏꯁꯅꯥꯗꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯂꯦꯞꯇꯅ ꯌꯥꯏꯁꯅꯥꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯅꯨꯡꯁꯥꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯃꯈꯥꯗꯨ ꯆꯤꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯀꯣ ꯐꯩ꯫ ꯈꯪꯒꯅꯤꯗꯣ ꯂꯝꯀꯦꯠꯄꯤ, ꯅꯍꯥꯛꯄꯨ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞꯇ ꯏꯆꯥꯅꯤ ꯈꯟꯈ꯭ꯔꯔꯣꯏ꯫ ꯅꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯍꯟꯒꯦꯗꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯅꯒꯦ꯫ ꯅꯍꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ." ꯑꯁꯣꯝꯗꯅ ꯌꯥꯏꯁꯅꯥ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯥꯟꯗꯨꯅ ꯃꯄꯥꯕꯨꯡꯅ ꯊꯤꯕ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ
mahakna yamna wangma ching ama uraklami. Ching adu ubada Yaisna yamna ngakna mamit kuptaba makai yengladuna hairaklami. Ching asidi aihaki manglanda toina ukiba. Ching adu ko thokna manakhreda ko. Aihak chingdol asi tamna kakhatuna ching asigi mathakta karibu leriba ka haibada amukta yenglupna chumgani. Asi haraduna ching adu tapna asum kaba hauраklami. Ching adugi chingmai adu ningthijaba mathang naina kafamsu semduna thamlami. Madu ubada Yaisna amuka hena ngakre hena dum chingdol asigi mathakta soidana mi lerangani haibasi khanjarami. Asa amaga loinana chingdol adu yaunaba leptana sum karaklami. Ngaihak leibagadi chingdol adu yaurari. Mafam adu ubada asuki matik ingtapna ningthijarami. Chingdol adugi mathaktana yamna sauraba konungumlaba yumjao ama leiramledo. Mathamoida khangningba langtaknabaga loinana Yaisna adu konung adu tamna khongthang yana thangjilami. Konung adugi manungda hek changsilubagadi phingau setpi laining minupi mayam ama isorbu ira thawni jaduna leiramba adu Yaisna na thengnaredo. Yaisna bu ubada laining mi mayam maraktagi khwaidagi ahal oirabi nupi ama thoraktuna asumna hairaklami. Ibema nahakpu matau karamna mafam asi yauraklibanao. Kari lamdagi lakpano nahakpu namingna kari kaupage. Yaisna laining bi hanubiduda mahak asi ningthau amagi masanupini haibadu khanganinglamde aduna masaklol aduna asumna kumlaklami. Iben nasu aihak koina lamkoiba satuna isorgi lainingda khongdajaba pamjaba misak amani. Mafam saba isorgi iratpam ama thijarakpani aduga nasugi mingna Sanatam Bhakausai. Ibena yabirabadi ibengi sida leijaduna isorgi irathonijabase yauzage. Kari haiba kanano karino su khangdabana hangna hairaga aihakna hektamuk thajagadaba nate. Adugane mafam ase lainingbina pik thana leire aduna nahaki leifamga leitreko mafam asida. Iben aihak nakhoi mayamna tau haiba thabak khudimak tawjage su haiba sintha khuding pangzage. Adubu aihakpo muktangdi mafam asida changjabam pibiduna isorgi khoyada thawnijaduna aihaki punsi ase lenbada amuktadi yahanbiyo. Hai mafam asida piranga sinthadunane prem poklagano. Aihakna leifam sandre yararoi hairabadi yararoidabani mafam ase thadokduna yam thunama nang chatkro. Adubu Yaisna laining bi hanubiduna phanayamna thina nganglabusu mahakna nonjabadu adumak kapcharaga haijarami. Kona thangdadi laining bi ahal aduna leiriba laining bi mayam adugi thabainkhang sunaba haiduna Yaisna bu leibagi ayabadu piraklami. Asumna Yaisna adu haujikti mahak matam kuinadagi mangjarakpa laining bi ama oibagi manglan adu mangphauna jarami. Adubu laining bi hanubidunadi Yaisna bu leiba tayatopa laining bising aduga manana yengbadi tawramde. Laining bi hanubiduna mahaku matam ayambada awaba yamlaba thabak kaya masuhanduna thambirami. Adubu Yaisna pirakliba thabak khudingmak maithongda mamon noktuna awaw machet amatasu utana pangthoklami. Nungti numit khudingi yamkhraba thabak mayamgi marakta umungda chattuna singkhunba amadi makhoi lariba ching adugi singkhong tamna kumduna thaknabi singsokpasu mathau taribanido. Masigi mathakta afaba wahaina mahakpu kaubi ngangbibasu khak tawramde numit chupa ama thabak surabasu Yaisna ahing khudingi isorga ira thawnijabadi khak leplamde. Nomagi numitni Yaisna konungi thabak ayama loisilamlaga umangda singkhulunabagi damak semsarami. Tanjasida laining bi hanubidu laktuna Yaisna da thina sairaduna hairaklami. Hai kari tawdu laribunu nahakti nate nahakbu horengi singkhulurabra haibani. Iben ayah khunjaurage haiduna semsajarambani. Kari semsaramliba ha singkhunba satpabu kari semsadawribano make semduna laribro nahakbo. Nahakna lariba mafam ase isorbu ira thawnijaduna punsi leliba kayagi leifamni khanguko.
ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯟꯊꯍꯟꯒꯅꯨ. ꯑꯩꯍꯥꯛ ꯈꯪꯖꯩ ꯏꯕꯦꯟ. ꯑꯩꯍꯥꯛ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯎꯃꯪ ꯇꯝꯅ ꯁꯤꯡ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ. ꯎꯃꯪ ꯌꯧꯔꯕꯗ ꯑꯀꯪꯕ ꯁꯤꯡ ꯊꯤꯗꯨꯅ ꯑꯁꯨꯝ ꯈꯨꯟꯕ ꯍꯧꯔꯛꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ. ꯈꯨꯜꯂꯝꯕ ꯁꯤꯡ ꯑꯗꯨ ꯇꯞꯅ ꯊꯝꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯁ, ꯉꯪꯂꯤꯕ ꯁꯥ ꯑꯁꯤꯗꯤ ꯀꯩꯖꯥꯎ ꯑꯃꯒꯤ ꯃꯈꯣꯜꯅꯤ. ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ? ꯐꯔꯦ, ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜꯅꯤ. ꯀꯩꯖꯥꯎ ꯑꯁꯤꯅ ꯆꯥꯗꯨꯅ ꯁꯤꯌꯨ ꯇꯝꯂꯝꯂꯕ ꯑꯣꯏꯔꯕꯗꯤ ꯁꯤꯖꯈ꯭ꯔꯁꯅꯨ. ꯃꯗꯨꯅ ꯀꯩꯖꯥꯎ ꯑꯁꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯆꯕ ꯑꯣꯏꯔꯁꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇꯕꯨ ꯂꯦꯡꯗꯅ ꯀꯩ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ. ꯀꯩ ꯑꯗꯨꯅ ꯌꯥꯏꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯣꯡꯗ ꯀꯩꯖꯥꯎ ꯑꯗꯨ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯏꯁꯅꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯀꯩꯖꯥꯎꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯁꯤ ꯃꯥꯡꯂꯒꯗ꯭ꯔ ꯅꯤꯡꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯍꯥꯛꯀꯤ ꯈꯨꯌꯥꯗ ꯑꯣꯏꯅ ꯀꯨꯟꯈ꯭ꯔꯕꯣꯏ. ꯍꯥ ꯀꯩꯔꯦꯟ ꯀꯩꯖꯥꯎꯑꯣ, ꯅꯍꯥꯛ ꯈꯛꯇ ꯃꯉꯥꯏꯔꯦꯀꯣ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ. ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯞ ꯅꯍꯥꯛꯀ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ. ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛꯀꯤ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯗꯨꯅ ꯍꯟꯈ꯭ꯔꯒꯦ. ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯨꯜꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯑꯀꯪꯕ ꯁꯤꯡ ꯈꯔ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯈꯨꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯤꯡꯕꯨꯟ ꯐꯥꯔꯕꯗ ꯌꯥꯏꯁꯅꯥ ꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯏꯅꯤꯡꯕꯤꯁꯤꯡ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕꯤ ꯍꯅꯨꯕꯤꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯥꯏ, ꯁꯤꯡꯕꯨꯟ ꯑꯃꯈꯛ ꯈꯨꯜꯂꯨꯕꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯝꯃ, ꯅꯍꯥꯛ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ. ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯃꯄꯨꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯆꯠꯀꯗꯕꯅꯤ. ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯁꯤꯡ ꯑꯗꯣ. ꯄ꯭ꯔꯞ ꯊꯨꯅ ꯊꯝꯂꯨꯆꯣ. ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯥ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯕ ꯋꯥꯏ ꯇꯩꯊꯣꯛꯂꯨꯆꯣ. ꯌꯥꯏꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯁꯤꯡ ꯑꯗꯨꯕꯨ ꯊꯝꯂꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯧꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯏꯁꯅꯥꯗꯨ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯎꯃꯪꯗ ꯁꯤꯡ ꯈꯨꯟꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ. ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯀꯩ ꯃꯌꯥꯝ ꯑꯃꯅ ꯃꯌꯥꯁꯤꯡꯗ ꯁꯤꯡ ꯑꯀꯪꯕ ꯆꯤꯛꯂꯗꯨꯅ ꯈꯨꯜꯂꯒ ꯁꯤꯡꯕꯨꯟ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯩ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯂꯣꯏꯁꯥ, ꯅꯈꯣꯏꯅꯗꯤ ꯑꯩꯍꯥꯛꯀꯤ ꯏꯇꯦꯡ ꯀꯌꯥꯗ ꯄꯥꯡꯕꯤꯔꯤꯕ. ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯑꯐꯕ ꯇꯧꯖꯔꯨꯕꯒꯤꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯐꯪꯖꯔꯤꯕ ꯑꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯆꯗꯨꯅ ꯀꯩ ꯃꯌꯥꯝ ꯑꯗꯨꯗ ꯀꯣꯟꯖꯔꯝꯃꯤ. ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯑꯇꯤꯌꯥꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯃꯁꯛꯇꯤ ꯎꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯥꯏ ꯏꯃꯣꯝ ꯑꯄꯪꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯕꯣ? ꯋꯥꯔꯨꯔꯒꯅꯨ, ꯏꯃꯣꯝ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯀꯤꯕ ꯂꯩꯇꯅ ꯈꯥꯡꯂꯈꯣꯀꯣ ꯏꯃꯣꯝ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ. ꯌꯥꯏꯁꯅꯥꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ. ꯌꯥꯝꯅ ꯉꯛꯅ ꯃꯇꯣꯝꯗ ꯁꯣꯟꯖꯔꯝꯃꯤ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯣ? ꯐꯔꯦ, ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜ ꯍꯥꯏꯕꯗꯨꯅꯤ, ꯌꯦꯡꯕ ꯇꯥꯕꯅꯤ. ꯃꯁꯤꯗꯒꯤ ꯀꯩ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯁꯦꯝꯕꯤꯔꯝꯂꯤꯕ ꯁꯤꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯊꯣꯡꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯐꯝ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯔꯦ. ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯅꯤꯡꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ. ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯅ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯁꯤꯡ ꯑꯀꯪꯕ ꯃꯌꯥꯝꯁꯤ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯃꯅ ꯍꯪꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯏꯁꯅꯥꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯅꯗ꯭ꯔꯤ. ꯉꯁꯤꯗꯤ ꯌꯥꯏꯁꯅꯥ ꯑꯗꯨ ꯁꯤꯡ ꯈꯨꯟꯕꯁꯨ ꯉꯟꯅ ꯂꯣꯏꯔꯛꯂꯕꯅꯤꯅ ꯏꯁꯣꯔꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯑꯗꯨ ꯉꯟꯅ ꯇꯧꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯀꯥꯏꯈꯤꯔꯝꯃꯤ.
ꯂꯥꯏꯅꯤꯡꯕꯤ ꯍꯅꯨꯕꯤꯗꯨꯅ ꯊꯨꯅꯃꯛ ꯊꯣꯔꯛꯂꯗꯨꯅ ꯌꯥꯏꯁꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ ꯐꯔꯦꯗ, ꯁꯤꯡ ꯈꯨꯟꯕꯗꯣ ꯉꯟꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯤꯡꯈꯣꯡꯗ ꯀꯨꯝꯊꯔꯒꯅꯦ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯗꯕꯅꯤ꯫ ꯍꯥꯏ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯅꯒꯅꯦ ꯌꯥꯒꯗꯕ ꯅꯠꯇꯦ, 10 ꯀꯨꯜꯂꯛ ꯁꯣꯛꯂꯨꯒꯗꯕꯅꯤꯀꯣ꯫ ꯏꯕꯦꯟ, ꯏꯁꯤꯡꯗ ꯑꯩꯍꯥꯛꯅ ꯉꯔꯥꯡꯇꯃꯨꯛ ꯁꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯤꯕꯅꯤ, ꯐꯅꯌꯥꯝꯅ ꯂꯩꯔꯝꯈꯤꯅꯤ ꯈꯟꯖꯩ꯫ ꯌꯥꯔꯒꯗꯤ ꯏꯕꯦꯟ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛꯄꯨ ꯏꯁꯣꯔꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯕꯁꯦ ꯅꯨꯃꯤꯗꯥꯡꯅ ꯇꯥꯁꯤꯟꯗ꯭ꯔꯤꯉꯩ ꯑꯩ ꯊꯧꯅꯤꯖꯒꯦꯕ꯫ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯅꯦ, ꯅꯪꯒꯤ ꯊꯧꯅꯤꯖꯕ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯊꯧꯅꯤꯌꯨ꯫ ꯆꯠꯂꯨ ꯌꯥꯝ ꯊꯨꯅꯃꯛ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯂꯨꯁꯨ ꯆꯠꯂꯨ꯫ ꯌꯥꯏꯁꯅꯥ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯤꯡꯈꯣꯡ ꯇꯝꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯈꯣꯡꯗꯒꯤꯅ ꯆꯤꯡꯗꯣꯜ ꯐꯥꯎꯕ ꯍꯪꯀꯠ ꯍꯟꯗ ꯀꯥꯈꯠ ꯀꯨꯝꯊ ꯇꯧꯗꯨꯅ ꯁꯣꯛꯂꯛꯄꯁꯤ 7-9 ꯁꯨꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯁꯅꯥꯗꯨ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯂꯨꯔꯒ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯄꯨꯝꯅꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯁꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃ ꯃꯅꯥꯇꯣꯟꯗꯒꯤ ꯃꯩꯈꯨ ꯀꯥꯝꯊꯣꯛꯂꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯤꯔꯨꯕ ꯂꯩꯇꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯗ ꯊꯧꯕ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯄꯥꯞ ꯂꯪꯖꯈꯤꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯁꯤ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯄꯥꯞ ꯂꯪꯁꯤꯜꯂꯨꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯂꯝꯕꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯊꯧꯕ꯫ ꯆꯤꯡꯂꯥꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯅ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯝꯂꯒ ꯑꯇꯤꯌꯥ ꯇꯞꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯑꯇꯤꯌꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥꯁꯨ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯆꯥꯎꯈ꯭ꯔꯕ ꯒꯨꯍꯥ ꯑꯃ ꯂꯩꯔꯝꯂꯦꯗꯣ꯫ ꯒꯨꯍꯥ ꯑꯗꯨꯗꯅ ꯑꯔꯨꯕ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯊꯟꯅꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯍꯥ ꯑꯗꯨꯗꯅ ꯃꯌꯦꯛ ꯂꯥꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯊꯧꯖꯥꯜ ꯍꯩꯕ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤꯗꯃꯛ ꯀꯠꯆꯔꯤ꯫ ꯂꯩꯔꯝꯂꯤꯕ ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯁꯥꯃꯛ ꯑꯉꯛꯄꯗꯨꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ? ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤꯕꯨ ꯇꯝꯂꯛꯀꯗ꯭ꯔꯅꯦ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ ꯃꯗꯨꯅꯤ, ꯑꯩꯍꯥꯛꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯠꯇꯕꯤ ꯁꯛꯇꯤ ꯆꯦꯟꯕꯤ ꯅꯨꯄꯤꯒꯗꯤ ꯅꯠꯇꯦꯀꯣ? ꯑꯩꯍꯥꯛꯇꯤ ꯄꯪꯀꯤꯗꯕꯨ ꯀꯤꯔꯦꯗ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯌꯥꯏꯁꯅꯥꯕꯨ ꯊꯥꯒꯠꯄꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯀꯔꯤꯁꯨ ꯁꯥꯎꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕꯤ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯌꯦꯡꯕꯤꯌꯨ, ꯒꯨꯍꯥ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥ ꯇꯝꯐꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯁꯦꯝꯕꯤꯔꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯦꯝꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯅꯤꯡꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯒꯨꯍꯥ ꯑꯁꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯝꯕꯤꯔꯝꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯛꯁꯨ ꯑꯇꯤꯌꯥꯗ ꯑꯣꯟꯈꯠꯇꯨꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝꯕ ꯂꯥꯏꯅꯤꯡꯕꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯅꯔꯝꯃꯤ꯫
ꯏꯀꯨꯏ ꯀꯨꯏꯍꯧꯗꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯩ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯍꯅꯨꯕꯤꯗꯨꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁ! ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯀꯔꯝꯕ ꯅꯤꯡꯊꯧꯅꯅꯣ? ꯂꯥꯏꯅꯤꯡꯕꯤ ꯉꯥꯛꯇ ꯏꯪꯅ ꯂꯩꯖꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯕꯣ?" ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝ ꯑꯗꯨ ꯀꯞꯂꯗꯨꯅ ꯃꯩ ꯊꯥꯕꯗꯨ ꯂꯦꯞꯄꯤꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯣꯡꯁꯥꯕꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯪꯁꯐꯝ ꯄꯤꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯅꯕ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯏꯁꯅꯥꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯛꯇꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯌꯥꯏꯁꯅꯥ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯟꯃꯤ ꯃꯌꯥꯝ, ꯂꯦꯞꯄꯤꯔꯣ꯫ ꯑꯩꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝꯒꯤ ꯆꯪꯖꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯆꯩꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ꯫ ꯅꯍꯥꯛ ꯅꯣꯔꯒꯦꯀꯣꯝꯗ ꯃꯄꯨ ꯃꯍꯥꯛꯅ ꯆꯤꯡꯊꯗꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯅ ꯂꯥꯟꯖꯗꯕꯤ ꯑꯃ ꯁꯥꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯔꯨꯕꯒꯤ ꯃꯍꯩꯔꯣ? ꯅꯍꯥꯛ ꯑꯁꯦ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯗꯨꯃꯛꯅꯅꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯅꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯊꯤꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ." ꯌꯥꯏꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯍꯅꯨꯕꯤꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯠꯂꯣ꯫ ꯃꯤ ꯐꯠꯇꯕꯤ, ꯀꯔꯤ ꯊꯣꯛꯂꯤ ꯌꯦꯡꯉꯣ꯫ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯒꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ꯫ ꯅꯍꯥꯛꯄꯨ ꯃꯄꯨꯅ ꯂꯦꯝꯅꯃꯛ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯌꯨ꯫ ꯅꯣꯔꯒꯦꯀꯣꯝꯗ ꯂꯦꯝꯅꯃꯛ ꯇꯥꯗꯨꯅ ꯃꯩꯊꯛꯇ ꯉꯧꯗꯨꯅ ꯑꯋꯥꯕ ꯈꯥꯡꯕ ꯑꯣꯏꯌꯨꯀꯣ ꯅꯪ." "ꯏꯕꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯑꯣꯏꯖꯅꯤꯡꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯂꯨꯗꯕꯅꯤ ꯏꯕꯦꯟ꯫ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ." "ꯍꯦ ꯃꯤꯅꯝꯕꯤ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯝꯊꯥꯒꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯅꯨ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯣꯛꯂꯦ, ꯄꯦꯜꯂꯦ꯫ ꯃꯐꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯆꯠꯈꯠꯂꯛꯂꯤꯕ ꯃꯩꯔꯤꯁꯤꯡ ꯑꯁꯦ ꯀꯅꯥꯅ ꯃꯨꯊꯠꯄꯤꯒꯅꯤ? ꯈꯨꯗꯤꯡꯃꯛ ꯎꯠ ꯑꯣꯏꯅ ꯇꯨꯝꯕ ꯇꯥꯕꯅꯤ." "ꯏꯕꯦꯟ, ꯑꯩꯍꯥꯛꯅ ꯂꯥꯟꯈꯤꯕꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯗꯨꯅ ꯌꯥꯏꯁꯅꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯕ ꯃꯈꯩ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯇꯥꯏꯕꯪ ꯃꯄꯨ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯀꯔꯤ ꯂꯪꯖꯈꯤꯕꯒꯤ ꯗꯟꯗꯤꯅꯣ ꯅꯍꯥꯛꯅ ꯄꯤꯕꯤꯔꯤꯕ ꯑꯁꯤꯕꯨ? ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯅꯤꯡꯂꯕꯁꯨ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯂꯥꯟꯈꯤꯕꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯂꯥꯏꯅꯤꯡꯕꯤ ꯃꯌꯥꯝ ꯑꯃꯒꯤ ꯆꯪꯖꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ, ꯍꯦ ꯑꯄꯣꯛꯄ." ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯗꯨ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯂꯛꯇꯨꯅ ꯆꯥꯛꯂꯝꯕ ꯃꯩꯔꯤꯁꯤꯡ ꯑꯗꯨ ꯇꯨꯝꯅꯃꯛ ꯃꯨꯊꯠꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯌꯥꯏꯁꯅꯥꯗ ꯆꯤꯡꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥ ꯂꯥꯏꯅꯤꯡꯕꯤꯁꯤꯡ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯑꯃꯗ ꯇꯥꯔꯝꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯣ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯃꯄꯥ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦꯗꯣ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯃꯥꯡꯈ꯭ꯔꯕ ꯃꯆꯥ ꯑꯇꯣꯝꯕꯤꯕꯨ ꯎꯖꯕꯗ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯤꯆꯥꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯀꯞꯂꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯕ ꯀꯥ ꯑꯃꯗꯒꯤ ꯖꯟꯇ꯭ꯔ ꯈꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯊꯤ ꯂꯨꯀꯣꯏ ꯀꯌꯥꯒꯤ ꯃꯅꯝꯁꯨ ꯅꯝꯂꯛꯂꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯌꯥꯏꯁꯅꯥꯅꯗꯤ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯒ ꯑꯃꯨꯛ ꯄꯤꯅꯤꯡꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯁꯥꯕꯅ ꯌꯥꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯅꯨꯄꯤ ꯃꯆꯥ ꯌꯦꯡꯉꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕ ꯈꯛꯇ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛ ꯑꯁꯦ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯥꯎꯕ ꯄꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯏꯆꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯦꯡꯂꯒ ꯅꯪꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃ ꯄꯤꯔꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯅꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯍꯥꯏꯕꯗꯣ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯄꯨ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯅ ꯐꯕ꯭ꯔꯥ ꯈꯜꯂꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯣꯏ ꯃꯗꯨ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯄꯨꯡꯖꯥꯁꯤꯃꯛꯇꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯑꯗꯨꯒ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅꯁꯨ ꯈꯜꯂꯨ ꯅꯍꯥꯛꯅ ꯅꯄꯥ ꯑꯣꯏꯕ ꯑꯩꯍꯥꯛꯄꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯅꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯤꯅ ꯂꯦꯞꯂꯒꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯌꯥꯏꯁꯅ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯁꯤꯒ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯕꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨ ꯑꯩꯍꯥꯛꯅ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯜ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯆꯥ ꯑꯩꯍꯥꯛ ꯌꯥꯕ ꯉꯝꯖꯔꯣꯏ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯨꯅ ꯂꯥꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯀꯧꯔꯔꯤ ꯑꯗꯨꯅ ꯅꯆꯥꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯌꯥ ꯑꯇꯣꯟꯕꯤ ꯑꯩꯍꯥꯛꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯕꯃꯛꯇꯗ ꯍꯟꯗꯛꯁꯨ ꯊꯑꯣꯏꯗꯕ ꯁꯥꯏ ꯐꯩ ꯈꯪꯒꯅꯤꯗꯣ ꯅꯍꯥꯛꯄꯨ ꯏꯆꯥꯅꯤ ꯈꯟꯈ꯭ꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯑꯃꯇ ꯂꯩꯇꯦ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯌꯥꯏꯁꯅꯥꯒꯤ ꯃꯁꯦꯝ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯃꯍꯥꯛ ꯑꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥ ꯑꯇꯣꯟꯕꯤꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ ꯍꯣꯏ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯣꯡꯂꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯂꯝꯀꯦꯠꯄꯤꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯉꯛ ꯁꯝꯃꯗꯣ ꯄꯥꯏꯗꯨꯅ ꯏꯟꯁꯤꯟꯈꯣ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯐꯥꯡꯁꯤ ꯇꯧꯔꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯅꯤꯅ ꯌꯥꯏꯁꯅꯥꯕꯨ ꯐꯥꯔꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯈꯤꯔꯝꯃꯤ ꯃꯁꯦꯝ ꯑꯅꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯅꯥꯎ ꯑꯇꯣꯝꯕꯤꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁꯅꯥꯗꯨ ꯐꯥꯡꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯥꯡꯁꯤꯒꯤ ꯁꯒꯥꯏꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ प्रजा ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯩꯔꯦꯝꯕꯤꯅ ꯍꯥꯏꯅꯔꯤꯕ ꯌꯥꯏꯁꯅꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯆꯤꯡꯅ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯌꯥꯏꯁꯅꯥ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯥꯏꯁꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨ ꯃꯩꯒꯤ ꯁꯤꯡ ꯄꯣꯈꯥꯏꯔꯛꯄꯒꯤ ꯏꯉꯥꯡ ꯉꯥꯡꯕ ꯃꯩ ꯃꯍꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯗꯨꯅ ꯌꯦꯡꯂꯒ ꯃꯇꯣꯝꯗ ꯁꯣꯟꯖꯔꯝꯃꯤ ꯀꯗꯥꯏꯗꯅꯣ ꯑꯩꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯍꯥꯛ ꯑꯁꯤꯕ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯃꯇꯣꯝꯗ ꯀꯣꯏꯂꯩ ꯂꯩꯔꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯖꯥꯎ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯤꯖꯥꯎ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯃꯆꯤ ꯑꯅꯤꯁꯨ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇꯅ ꯇꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯤꯖꯥꯎ ꯑꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯎꯖꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗꯀꯣ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯟꯅꯔꯦ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯧꯖꯥꯜ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯍꯤꯛꯄꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯍꯥꯛ ꯀꯨꯝꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯦꯞꯂꯒꯗꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯑꯃ ꯌꯥꯏꯁꯅꯥꯗ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯊꯟꯅ ꯍꯧꯕ
ꯑꯌꯤꯡꯕ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯕ ꯃꯐꯝ ꯑꯃꯗ ꯌꯥꯏꯁꯅꯥꯗꯨ ꯊꯨꯡꯂꯔꯦꯗꯣ꯫ ꯃꯍꯥꯛꯅ ꯍꯦꯛ ꯊꯨꯡꯂꯔꯕꯒꯗꯤ ꯁ꯭ꯋꯔꯒꯒꯤ ꯗꯨꯠ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥ ꯃꯤꯅꯨꯡꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯌꯥꯏꯁꯅꯥ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯍꯥꯛꯀꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ꯫ ꯍꯥ, ꯀꯔꯤ? ꯅꯠꯇꯦ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯃꯃꯣꯝꯂꯣꯏ ꯑꯇꯣꯝꯕꯤ ꯌꯥꯏꯁꯅꯥꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨ ꯅꯠꯆꯗꯦ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕꯤ ꯒꯨꯟ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯈꯩꯅ ꯄꯦꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯁꯛꯈꯪꯅꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯂꯦꯡꯁꯤꯟꯗꯨꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯏꯁꯅꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯥꯏꯁꯅꯥꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯤꯅꯨꯡꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯏꯔꯥꯠ ꯊꯧꯅꯤꯖꯗꯨꯅ ꯂꯥꯠꯅꯈꯤꯔꯝꯃꯤ꯫